Miss TV mi ing tabi bising bono maitheng kunjisoi na taram okchari maraki pau miyam da pizare. Khoisau naraba Manipur University of Culture Guest Faculty Association MUCFA na numit mangani gi manungda Manipur University of Culture gi registrar lokthokadabani haibagi demanda bauprada leba all secretary ta khongjang changsinkhre. Khongjang aduda MUCFA gi thongmi singna Art and Culture Commissioner M Joy Singha unaduna taliba demand singi matangda khanaki maru oiba demand sing adudi Manipur University of Culture registrar Laisam Radha Kanta numit mangani gi manungda lokthokadabani matam sangna kathok tu nalak laba guest faculty member kunipan Manipur lengakna regular tahangadabani changna na class tauba yanaba classroom sunaba chal amagi marungda pigadabani implementation of NEP 2020 ga marilenana university asidagi chapchaba facility of teaching amadi mahairoi singi academic activities haiba singa si amata chithadana PU haiba pham yauri Art and Culture Commissioner ga Honorable Matungda Manipur University of Culture Guest Faculty Association MUCGFA ge President B Gopiraman Sharmana Paumi Singda Fongdorakpada India gi manungda North East Manipur University of Culture asna ani shubada lairibani Manipur asi art and culture amadi sports ta masak taklibani masida chatna daba niti niyom chalaklabadi university asi mutpayabagi phibam da lakle haiba wafam su thamki khongjang aduda Manipur University of Culture ge registrar lokthokpiyo oja guru da thakchi khasi naidaba registrar lokthokpiyo Thika Tauba registrar lokthokpiyo Laisram Radha Kanta registrar MUC khudakta pham thado o DP na MUC Act lising litara manga barlet taure Government of Manipur na University of Culture bo kanbiu haina thaba prekaching sizinaki faculty singi development sa singi loina phelo re adagi abji guest faculty maru oina thama pan jubna remuneration pikraba remuneration se akoi phangta la amya hai ba mayam ase akoi na phangna ba gi tan ma matamda mangonda telephone taudana natraga wahang khara hangjaru matamda so ahal loira ba khoi mayam sida war ga to bro ka ne hai gumba sigumba phajada wa hai wata ga se na ba adagi ma ki tangta da mawong gi na Manipur University of Culture North East ki oina ahum ani suba India manungda ani suba university oiriba ase ki university ase Manipur asi art and culture amadi sports na masak takjaba aduga maru oraba cultural university ase tauriba thawda wasinadi yam thuna muthi yare haiba wafam du aduga hairiba Humputara Suba Wildlife Week lisingani kunmari kamari lenna DFO Bisnupur Waikom Romabagi meeting makada Bisnupur Forest Division na senduna child amachupna Loktak Park ki akoi bada khundariba khulsingda pangthokadaba mobile awareness anti poaching campaign ngasi hokre ngasi ahanba numita Bisnupur Range ki oina tawbul khoijuman ngaikhong classify amadi Moirang Range ki oina Fuvala Ningthaukhongda leiriba miyamda malemgi mafam kyadagi pirak liba lamlaki uchek sing amadi iramdamgi sa uchek kananaba awareness kalonena campaign chathaki makhata nasu Loktak Park ki koibada mobile awareness anti poaching campaign asi chathaki gani hairi Artist Training Cum Educational Research Center at REC Imphal Sinduna November 10 kunmari hiyangai tara humdoini panba sagose numita pangthokadaba tara suba state level open patriotic song competition lisingani kunmari da sarukyagadaba participants singda admit card amadi sakadaba isei mek lakliba October 10 da yenthoklagani ireibak nungshiba amadi apunbagi saktam ngaknaba wakhalon haurakliba naha singda chelhan Jahi khudingi pangthok liba isei changdamnaba sigi tara suba changdamnaba sida saruk yanaba form lawkhraba singna lakliba October 10 da hodam leirak machinda leiba ipak offset press tagi admit card amadi isei mayek nungthil pung amadagi lawraba yagani pangthokadoriba leibak ningbai isei changdamnaba sida sijinagadaba isei mayek kidamak lamdama sigi sairengba 18 khangatbaga lonena makhogi mayek so participant singda kenthokani Yentokani haina atrek ki publicity secretary na thadorpa journal amana fongdorakle
Manipur khunaibu awanba mapuraknaba honnabada achauba thodang laurambata natna tongan lup kyagi thaupurambi sinam ongbi nongleima leima sahi yangkhaimapan mapureba SK apanbana ngarang October 9 gi ayuk pung anirom taba matamda masagi anaba amana maram oidna laikhidabada artist training cum educational research center attract infalna thamoi sona nungaitaba phongdorakle nongleima leimana Laikhidabada Attraki President Sobita Sobam, Vice President Waikom Bihari, Publicity Secretary Sogol Sem Sanato Yauna Lopsegi Thomi Singana, Tauthong Apaiba Blog Lamkaidaleba Yum the Zatuna Awa Pongduk Pagalunina, Laikhidabigi Tawaina Taibong Mapugile Kolda Inga Chigna Layunava Tony Jake. Laikhidrabiyasina hinglingai matamda tongan balup kayagi thopuduna kunai sigi chakwat thorang kayada mangjil tharami All Manipur chingmi tami apun manupi lupki Finance Secretary PPCM gi convener Sana Konung Royal Council Palace Compound gi ningo lakpi oinami International Salai Punchi Famge achangba thomi ama oina lupsina puthokpa kanglei kho chefongge editor fawo oiram batanatana attract kisu member oidna isai sereng yauna loina silongi lamda pothokya pothokpiram ke mahakumbi nupi luchingbi ama lekhida basi khunai sigi mangjaba mani haina phongthorakle marki pau pijo matang aselo shinjare mit eng tabilu sing khurum jare